Nrc Toudringeida Census Pangthoklabadi Manipur Da Thokliba Miphat Mipun awa ana Loiba Nairoi HENNADUM HENGATLAKLAGANI HAINA SHANJOY AHANTHEM na PHONGDORAKLI mahakna press ta thadorakpa video footage amada mahakna makhatana ngasi lamdam asigi yelho fruit sing maroina maitei singi mathakta landaraktuna yum kai kaya mai tharakpa pikliba angang sing yauna nupi kaya faduna pubikraga ot nairaba matung tamthina hatok pikhiba linthoi ngambi hemanjit ki mihat malemda khwaidagi tamthiba angang ahum nupi ahum gi jiri gi mihat Tegi Miphat asigumba tamthiraba Miphat minay mayam asi Myanmar dagi kanglon kaina changsilakpa Chin kuki narco terrorist singna chatharakpani haibasi miyam na ifong na khangnare asigumba akiba thodok wathok kaya aikhoi gi mangda ifong na chahi ahumlom chathaduna laklingai center lengak nasu atamnana wathok asi matam chana loisin bidana ngasisu leiringai cherak asida asigumlaba illegal immigrant mayam asibu NRC natraga chunaba mechanism ama paikhatuna mapung fana masak khangdoktuna halhan kidringai mikok thibada yaushin kiba Tarabadi lamdam asigi yelho furup sing minority taraklagani census toiraga kumjali sing aniga kuntreta amuk delimitation taraklagani asumna census amadi delimitation mathang toraktuna chahi yankhai humpugi matungda yelho furup sing hingba ngamdana ngasi thokliba thodok sing asi nongmada chama hena thoktuna karisu tawba ngamjadaba hingna asiba oiraba kunai ama oiraklagani maramaduna tha asigi kunipan degi phamba haugadoriba house animaki parliament mifamda lamdam asigi mihut oiriba house animaki honorable MP singna NRC Tauduna Manipur dagi illegal immigrant sing mapung fana khandokuna magi maramda halan khijiba fawba Manipur da census tawba yakiroi haiba marik chumba warol pukhat piduna Manipur state ki oina census postpone tohanbiu loinana lamdam asida miyam gi lengak leitaba maramna BJP amadi ruling MLA singna hiram asida atamnana Delhi chatpiduna Union Home Minister unabiduna Manipur da census postpone tawnaba thodang lobiu census pu taraina lobiganu MLA sing MP sing tumina sin bigano HAINA mari leinaba singi pukning chingsilakli Birai pa iramdam sida nongma kangdana nisimina Miphat Mipun phabiraga ot nabiraga hatpiba tamthina hatpiba terrorism gi oiba chatharaiba thawong mayam linthoi ngambi amasung hemanjit pu pharaga tamthina hatpigiba ngarang na hanta thokhiba mayang lambam risikantagi Miphat jiri da apikpa angang yauna miron tadriba angang yauna phabi raba matunga tamthina ot nai biraga hapi raba matunga turel da thadarakpa asigumba khangma ngamdaba uba yengma ngamdaba awana mayamna pikthaliba se karai dagi thoklakpano haibasi miyam punamangni phongna khangi madudi la yumthang nariba laibak Myanmar dagi changsilakpa Chin kuki mijo jauna chingba sigumlaba tamthiba wakhalon chenba Makoisina, lamdam masida makoi goiba lam ama thamnanaba semnanaba sananaba honarakpada hana leijaramba aikhoigi original oiba aikhoigi native people singi mathakta khun kaya mai thabi dana tanthoknanaba honarakpa makoigi oiba separate administration phangnanaba amasung donganba union territory tananaba honarakpa punamak singa sigi horkhamsi karaidagi no haibasi miyamna ifongna khangnei madudi yumlon nariba laibak Myanmar de changsilakpa sigumnaba Chin kuki mijo singsina tholakpa tamthiba thogdo wathokne habase aikhoina lebak miyamna punamakna khangnabu wafum masigi mathakta Bharat Sarkarna lamdam masida constitution na piba adugumlaba aikhoigi provision sing adugumlaba aikhoigi ngaksel thorang sing mapung phana paikhat pidadana hairiba illegal immigrant sing asina tawreiba thabak sing sida ahoidana mating pangsin bagi mawongda lamdam asida aikoi kunai asibu munnanaba namthananaba pangal sonthananaba honarakpasisu khwaidagi laibak thiba amani